Shui farm na mayam butara muksari ekoi ki farm sida hek lakpa natraga lambi lalaga chatpa mi ayamana miyeng pamoiba adagi ekoi ki mayamna noigi se imu haidura turkira karino ne yam toina hangba ekoi lamdam asida edo hendokna khangnadriba adugumba poultry fowl makhal ama Guineafowl Manipurda Kok-kai haira thonbirame maming se kanana tholibno yam maram chana thonbirame masi khongbada Kok-kai haina khonge haiduira natragana khongmandana Kok-kai haibagi tholamira asugumbu se makhal asigi maramda masi mayamda paudamjarake ꯑꯩꯈꯣꯏꯅ ꯐꯥꯔꯝꯁꯤꯗ ꯒꯤꯅꯤꯐꯥꯎꯜꯁꯤ ꯊꯝꯖꯔꯛꯄꯁꯤ ꯍꯟꯗꯛ ꯁꯤꯖꯟ ꯑꯅꯤꯅꯤ ꯑꯗꯨꯅ ꯌꯥꯝ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯊꯝꯃꯛꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯗꯤ ꯑꯣꯟꯂꯥꯏꯟꯗ ꯀꯩꯗ ꯑꯗꯒꯤ ꯃꯌꯥꯝ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯤ ꯃꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯋꯥꯔꯤꯁꯤ ꯃꯀꯣꯛꯇꯒꯤ ꯍꯧꯖꯔꯛꯑꯒꯗꯤ Guineafowl hairiba uchek makhal asi Africa-gi leibak-tagi horappa lamlakta leiba uchek makhal amani adumakpu yamna ngallingai matamdagi Egyptians sing Romans sing Greeks singna yumda yoklambagi khudam changdam thengnai hojiki matamda Guineafowl si yamna sindong leiba poultry bird ama oina leibak kayada yoknari maru oina Africa-gi leibak singda Guineafowl si yamna marang kaina yokli ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯃꯅꯤꯄꯨꯔꯁꯤꯗꯗꯤ Guineafowl ꯁꯤ ꯌꯣꯛꯄ ꯍꯧꯔꯛꯄꯁꯤ ꯏꯀꯨꯏ ꯀꯨꯏꯅꯗ꯭ꯔꯤ ꯃꯤꯑꯣꯏ ꯈꯔꯅ ꯂꯩꯇꯦꯡꯒꯤ ꯑꯣꯏꯅ ꯌꯣꯛꯄꯗꯒꯤ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ Guineafowl-ꯒꯤ ꯃꯁꯥ ꯆꯥꯅꯕ ꯅꯠꯇ꯭ꯔꯒ ꯃꯔꯨꯝ ꯄꯨꯊꯣꯛꯅꯕꯒꯤ ꯌꯣꯛꯄꯁꯤ ꯏꯂꯩ ꯂꯩꯅꯗ꯭ꯔꯤ Guineafowl ꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯌꯣꯛꯅꯔꯤꯕꯅꯣ ꯍꯥꯏꯔꯒꯗꯤ ꯑꯍꯥꯟꯕꯗ ꯃꯁꯥ ꯑꯃꯗꯤ ꯃꯔꯨꯝ ꯆꯥꯅꯕꯒꯤꯗꯃꯛꯇ ꯌꯣꯛꯅꯕꯅꯤ Guineafowl-gi masa asi lamgi uchekki mahao senba yamna hauba poultry bird makhal amani anisubada Guineafowl si leitengi oina yoknai Guineafowl-gi makhal si machu amadi mahakki makokki leiriba structure gi matungina khaidogi lamdam asida maru oina phanglibasi video sida ubiriba Guineafowl makhal helmet haina khangnaba Guineafowl makhal asida machu ani ngaurunaba amaga khoigi ut machuda awauba asiga makhal ani si phangi ahum subada Guineafowl si ingkhol koinariba singna ingkholda tinkang ngakthoknabagi ingkholdagi tinkang phaduna chanabagidamukta yoknai Guineafowl na yam henna pamna chabasi tinkang mahik matang asini Mari subada Guineafowl si yamna alert oiba mahakki akoi asangda karigumba ahongba ma leibada yamna hauna khongba farm tawriba singna lamlakki sa uchek changakpadagi ngakthoknaba amadi huran jinthidagi ngakthoknaba makhoi changakpadu khangni haibagi thamnabasu yawi atoppa yamna nungaiba amana Guineafowl si lin macha uchi macha pharaga chaba ngamba uchek makhal amani maram asina Guineafowl si farm da lin kang changakpadagi ngakthoknaba oinasu thamnai tawgasung masida khangbigadabasi farm da lin kang changakpada Guineafowl ama anikhakna lin kang adu ngakthokpa ngamba nate makhoigi oinadi Guineafowl si sangu chaktaba uchek makhalnina sangu phadanadi lin kang hatpa ngamde Guineafowl yokpige khangbiba sinawsingna ihan hanbada yengbigadabasi Guineafowl thambam magi location asi ihan hana yengbigadabani Guineafowl si yamna hauna amadi ayama matamda khongganba uchek makhal ama oibana Guineafowl si yumlakta natraga yumthangnabasingda akaiba pigadaba mafamsingda thambada khudongchade anisubada Guineafowl si leimaida saktaba uchek makhal ama oitaragasu fit chamadagina chani fauba paiba ngamba uchek makhal amani maram asina karigumba thadooga yen nganu dumaina loibada khudong chadaba leigani mafam chaba location khanbira matungda makha tabada Guineafowl thampham sang asini Guineafowl thampham sang asi yen
nganu thamba sangumna chap manana dum thamba yai thambiba matamda guineafowl di lei mathakta tongaga leiba pamba usek makhal ama oibana leiriba makon adugi manungda tongpham ningthina sembigadabani kari pijagani habagi matangda thamjage guineafowl si maru oina tin kang pharaga chaba pamjaba usek makhal amani maram masina thadok maning tamna yokpaduna hena fai tawusung large scale da business oina yolakpa matamdadi fajillaga commercial fit pijaduna yokpada karisu akaiba leite atopa maru marang gehu chujak takpa hawai chengwai thaktuna adum yokpa yai yum commercial fit thakpi matamda guineafowl da pellet thakpi roidabani guineafowl si protein yamna wangna mathau taba usek makhal ama oibana piklingaiddadi guineafowl si protein content 20 dagina 26 fawbagi manungda leiba masaksing thakpigadabani mapung mari pharaba matamdadi protein gi sang anemba masak thakpiba yare marum kokpagi matangda khara panjarabada guineafowl si leimaida marum kokpa usekni ayamba matamda marum kokpham si losinduna thamgalli fajinduna loiba guineafowl singi oinadi yen marum kokpham semba sabagumna adum semada karisu akaiba leite adubu thadoglaga loiba oiba taragadi guineafowl na marum kokpham si losinduna thamgalli karigumba marum si loina lauthouba taragadi makoi si marum kokpham mafam anauba amamuk hongkhini marum kokpa matamda mafam amada punna leiba mapising punna koksingalli guineafowl chahi amada kalen tha matam khaktada marum koi makoina marum kokpasi April gi ahanba chayondagi horaga October thayai fawba adum marum koi chahi amada saurakna changchatta guineafowl amana marum chama koi guineafowl yokpada khwaidagi nungaiba amadi guineafowl asi thoidok hendokna poultry bird singda taba laina tina sing na naba ngamdaba uchek makhal amani anaba yaurabsu yamna tangna naba adugumba uchek makhal amani tasengna farm asida season ani guineafowl si thamjarakpa matamda laina amatana naba thengnajadri seminar amadi research paper singda panbibagi matunginadi guineafowl asi masada nadragasu atopa yen nganuga thaminaba taragadi makoida disease ki carrier ama oina oiba yai loisilakpada guineafowl gi market ki matangda khara thamjaramge haukiba chahi 2021 fawbada guineafowl gi maman asi lupa 1,900 fawba Manipur gi mafamsingda yonarami adubu kumsi chahi guineafowl gi maman asi khara taraklaga changchatta 1,000 khara hena adumak yonari mapung phaba guineafowl amagi arumbasi kg 1.5 daina 2 fawbagi manung oi hariba maman asi masagi arumbasiga yegnarugadi yamna wangba mamal ama oiri masagi mamalna Manipurda leiriba market price asi macha onba numit haibadi day old kitta lupa 250 ni masagi mamal asisu yamna wangba mamal ama oiri mamansi masidagi khara taraklaba phawbada sendong leina yokpa yaba uchek makhal amani guineafowl si lamdam asida guineafowl gi mahao tangaba misi pangyam yamam khiroi khanjai aduna guineafowl gi masa chanaba pothok asi marang kaina puthokpa ngamlagadi farm singna achouba market ama semba yagadi khanjai ngasigi oinadi video asi matangse loisinjaragi yengiribasingbu thagatpa phongdoksari mathang tarakpada lesoi farm da leijariba sa ucheksing yokpa amadi thambagi sem sabana singi matangda mayamda matam matam gi video semba thamjarake